World Head Injury Awareness Day ga mari LEINANA ngasi SHIJA Hospitals and Research Institute na SHINDUNA Head Injury gi awareness piba mini marathon race ama KANGLA gi Western Gate tagi Hospital ASIGI Chairman AMASUNG Managing Director Dr. Palin na Lamthakhre Lapsang Labjel aduna North AOC dagi Chingmairong romda chelaklaga Thangmaiban amadi Lamphel fauduna laklaga Langgol da leiba SHIJA Hospitals and Research Institute ta lamthungpham oikhi Lamsang lamjel adu pangthokpaga mari LEINANA Dr. Palin na hai Malemgi mafam kayada pangthoknariba World Head Injury Awareness Day ga mari LEINANA miyamda paujel piriba lamsang lamjel asi pangthokpani India da thokpa apunba accident sing asigi manungda chada humphudi road traffic accident oiri masi thokhandanaba aikhoi khudingmakna cheksinna gari thawbagi tangai phadaba lei kokta tamthina sokhibadagi matam amada layengba ngamnaramdaba adu ngasidi ngamlakli haibasi miyamda mayek sengna khanghanba changi haiba wakhalon aduna mangda thamlaga lamsang lamjel asi pangthokpani gari macha thawriba singna helmet uppa mayai kaba chinjak thakchin chasillaga gari thawdaba amadi gari achauba thawriba singna soifadana seat belt phaba haibana chingba kanglon sing asi aikhoi khudingmakna ngakna chatminasi hainasu mahakna makhatana phongdokhe कोई मरु है 60% दी रोड ट्रैफिक एक्सीडेंट नहीं रेगलेस रोड कोई ड्राइविंग दगी अदुगा अतैसना तारकपा खोलकपा अधिक फुने जैनबा 60% सी हम सावी अदु हाइवे पोसी यामना सेफ्टी प्रोटोकॉल ngaga तोंगम तमदे यामना अतुकने ओइ हाइतारे गाथोपि यानी हाइतारे अदुगा इंडिया गी ओइना सही मदा 1 million that is लाख तरा गुंबदी हेड इंजुरी सेवियर हेड इंजुरी थोई सिगी मनंगदा ला अमम सिरि हाइता याम चावबा स्टैटिक्स नि क्वाइदे नुगाइताबदि सही कुंदैना सही निफु फाव मनंगदा थोकपा आइसि यामना मी अमगी प्रोडक्टिव मतमनि प्रोडक्टिव एज ग्रुप हाइतारे मसी थोकपा अदुना लोरपदा इमुंगदा वाहोरिबा लेकाइदे वाहोरिबा अदुगा लोइनाना सोसाइटी की अदगी इंडिया की ओइना इकोनॉमिक लेवल लॉस याम चावना लई आइदी इमुंग अमन हेड इंजुरी आव मतमदा माना कोई फिजिकली डिसेबल बो मतमसिदा इमुंग की मी खुदिन ओइना इन्वॉल्व तवे थममदा अतै पांथोकपुंगम अहेनबा Nakal amaromda SHIJA Hospitals and Research Institute ki neurosurgeon Dr. C.H. Gautam Dahai lambigi khudong thiba thodok sing thoktanaba aikhoi khuding makna Jackson Minasi haiba paujel asi ngasi pangthokliba lamsang lamjel asina miyamda pinaba hotnabani gari thawriba singna yariba makhai mobile phone sijinnaraga gari thawbiganu lambigi khudong thiba thodok singda kokki sarukta sokki bathoklabadi maduda aikhoina khudakta tawgadaba thabak sing adu mipum khuding makna Kangjin minabagi tangai phadaba lei hainasu mahakna makhatana phongdokhe khoi side tagi mayam da awareness binaba khoina haijeningi si safety measures mayam Dr. Palin hai kibam sing to follow to biraga kokta sokpa head injury gi wari mamanam sing je khoina prevent taw yanaba adagi soga su khoina matam chana layeng naba mafam chawa mafam du yahoba aduga khoi gi kokta so matung da su matam chana yora ga de khoina head neurosurgery side tagi tawya treatment yam thuna tahodana tawraga de khoi punsi kan basungami adoga long term complications so tahogada basing to khoi prevent tawnaba taw ngamgani si thamagai mayam da dum pausel ma pisake mayam safe hoina drive to biu helmet upiu seat belt bhabiu khaigi gi maru point amana mayam se hosikan se mobile phone pairaga gari yamna thawi two wheelers ta ani yam usabada gari macha thoro su khut nam amana mobile phone pairaga khut nam amana accelerator tawraga gari thoba tawbiganu